India Ahanba commercial E85 fuel station Hangdoktuna Litrerda Lupa Mariphu Nithoi and 10 Ama ani PIBA PETROL YONBA HOUKHRE Union Petroleum and Natural Gas Minister Hadip Singh Purina New Delhi gi Pusa Road ta leiba India Oil gi outlet amada leibak asigi Ahanba commercial E85 fuel station Hangdoktuna Litrerda Lupa Mariphu Nithoi 10 ama ani PIBA PETROL miyamda fanghanba HOUKHRE itona chada Mariphu manga aduga petrol na chada tara manga oiba engine density member thau makhal asi E20 petrol gi mamal dagi lupa kullom hanthana fanghanduna miyamna E85 thau sizinaba hengat halakna bagi center laingak na hotnarakpa oigani haina akhang ahi kayana phongdok narakhi adubu E85 thau makhal asi frax fuel vehicle singna sizinaba puthораkhibani standard petrol engine gi gari singda handuna sizinarurabadi thau makhal asina gari adugi engine asuki matik sohangani hairi E85 thau makhal asi E20 petrol ga yengnarubada liter amana chatpa ngamba kilometer masing hanthakhabasu mamal hongna fanghaliba asina tunglam chatta miyamda hena khudong chaba oirakani haibagi thazaba lei haina authority singna phongdokiba laikhre leibak asigi tongan ba mafamda leiba pilot station 48 ta E85 thau PIBA haudoklaga chahi asigi December fawbade station chawnga aduga mathang chahi gi December fawbadana station lising manga da E85 thau phanghanna laingak na pandam thamli Center lengang na E85 thau makhal asi paktakna na sizina hanaba thorang lakpaga loinana achoba automobile company sing thau makhal sing as Shijinaba yaba gari makhal sing puthorokpa haure Hero Motocross na E85 thau makhal sizinaba yaraba Splendor amasung high-safe dealer motorcycle sing puthokre Maruti Suzuki Su E85 thau makhal sizinagadabani Wagon RG Frax fuel prototype ama chaying tauba HOUKHRE hairi Ivola miyoi ahum